ayo Ingbiriba YouTube channel bu ingbiriba Kulai boy aige kurumjari YouTube channel Kulai boy bu ingbiriba mayam singbu kurumjari aibu ngamu asiba hai ka ngamu asiba ngamu asiba haiba gaina sak phajaba Japan gi purum manba tauba yai na pangtau tor kanu nang khangaba nang taunu khangaba na tauba yai na pangtau tor kanu Kulai boyna adum nairakani Kulai boyna adum nairakani Kulai boy bu kaungno amak thabada Thailand gi ngamu mangani amak thabakanda ne Thailand gi ne ngamu ne mangani aisi tauba ngamba khulai ni Kulai boyda support tawramo mathangi episode ngaibiyo Kulai boy YouTube channel da ngairamu ai ko gano mayam